mayambu ahanbamaktada Manipuri wari yumjauna mayambu amukka hana punemjari ngasi so akhona mayamgidamakta ni haidana phulhora story ama puduna laksari wari asili thokcharapa matamda soikiba langkiba kaya yaurabasu mayamna puksel chauna ngakpi aduga amana wari asi hingliba natraga laikhidraba kanagumba amataga mari lenana ijabori nasade bahapna mapung phana sagasaduna ijaba wari ama khakni phare mayam adudi wari asi haunaba thokjaraklagi ngasigi wari asigi maming laikagi tamna lai James amadi Premjit laikagi yuda thaaga laiba ngausinaba naha ani khakni pangal chaure aduga suba nomba tawge hadraga James amadi Premjit thakpi sabi tawraga nongphung nganbadagi hauna mabani simata marembada damak manghanduna laiba misak ani khakni James na itaw ibani se nongphung nganbadagi thakpi sabi adum tawduna lai laikagi karigumba kharadi adumak tawbamdi thokpanida ihe karigi tawgaduribano laikagi aikhoi asuk yamna laikagi miyoi mayam ama lairibaside nate aikhoi bu kari thabak tawkhigaduribano aina haibadi laikagi lairiba club asisu nong phadok khak oirabasu sengdok khotok pasi yawba yai habanida masidi sungyaw yawdre aduga laikai asida thakpi sabi tawraga ibani khaktani yeng laikagi lairiba naha atai singa sidi thabak magi simpham mamam loina paina duna laikre aduga husik na ibani se ahal laman singdagi nomagi tara kun niraga thakpi sabi adumak tawribani do asiare se nangi adugi wafam do taningde thakpi sabi tawba tawdaba lairi nomagi lupa tara kun de khusu thoknaba adumak tawphamdi thokpani hoini aduna ina ngasaidagi hairisi ima ipadagi niraga paisa lupa tara kun phangbadudi madudi phangba kaubanati haibadi akhoi pangalna suraga phangba kaudi madudi niraga phangba kawi akhoi pangal jamna sauraklabani asi hairaga ani do dumak lai khar he chalakpa matamda James mahaki makhongda karigumba posak ama he kauthure makhada yengtharakpa matamda lairak ama taduna lairami James na khungatli aduga mahakna haiphet parai thawai mi saroi ngaroi kauthokpa ida sidi mai bagi lairik lo sibo asi haina mamanaba Premjit haibani Premjit na kari lairik no nate aidi sasi mitsu amata udabaga asi hairaga Premjit na mahakna hanglakpani James na sida thawai mi kauthokpa amadi saroi ngaroi kauthokpa haidana lairik ama sida aina khula ibase sisi yengu lairik lo aidi lairik pu manbo mandine adu kana hapetang paraga yengsabro asagi maingala sida musi tawriba maingala sida yengsi hairibro law yengsilo asi hairaga ni se prap sangsilai musi tawduna thaliba lambi gi mataida thaliba maingala duda sangsilaktuna James na pa bahori thawai mi kokthokpa ahan balai mai sida yi iba picture mayam sidi karino sidi asi haidana James na lairak adu paaba horakpani lairak adu paaba horakpa matamda lairon kharasu solai lairon singadu su kari hairibno haiba mahak masana gyamenga amata dadi lairol singadu paaba horakpa matamda James ki lukhamda ing lauba nuksit ama mahaki masada thengba horakpani James na aigi sa sida thengla iba asaba nuksit asibu karino sibo asi hairaga James ado mahaksu wakhalda jaja yamna khalli asumna ngehaktangi matungda mayadusu musi lairamba musi thalamba lambi mataigi mayadusu khappa horakli mai khappa horakpa matam aduda James na yangkhalli James na ida mai khappa horaibasi kamai toribasidi Premjit na mai singa sai makhai kasu thoina tahodabani adubu mai se mathanda pupa khapi basina karige haidana ni do mathak lomda yengkhalli Premjit na hek yengkhaluba matamda mahaki makok mathakta lairiba madugi strip le madugi mayado pupa khapliba marak aduda madugi bal adugi mathakta kanagumba misaga manap daga laibagumna Premjit na urakpani Premjit na itaw asagi se karino sibo asi haina Premjit na makok thakta kudombi adu thingatli maduda James su yengi James na hek yengluba matamda kanagumba amata hek lairamde James na
Kana leiragi? Kanagumba amata leiteda? Hoi, ngaikhoda. Sida hojik ni haktangi mamangda leiramli poni. Aduga leite kaina leirami poni da. As itaw, yare. Siran turanang su. Leiraga sinaga maro lamay na papa matamda. Kok ingaw pane. Yare si. Leiraga do papa kok tu ngawraga na paruran no yare. Toki ga to. Si hairaga maray takhalakli. James na. Nang na leita khalay do na karigi. Ise makha tana muktang pagi si. Si hairaga makha tana pai. Sumna hek paba matamda thawai mi kokthokpagi sianado loisilli. Sumna paba loisilakpa matamda mathangi semayado hangalakpa matamda kaisu thoidokpa amata iramdri. James na leiraga sisu makha tana karigumba amata hek iramde. Karino sibo? Si hairaga ni si murum sonduna lei. Mabani na murum sonduna yugi nisadasu khara ngauri tawduna leiringai matamda tungthang basaruga somsida kanagumba ama lakpagumna sahum khara phanglai. Aduga mabani na taba tungthang basaruga domda kanagumba misak ama atopa ama murum sonbagumna makhol khara su tarakpani. Mabani si sablepi. Mabani na hek sablepa matamda tungthang basaruga domda murum sonbagum leiramliba misak adusu sab hekta lepi. Kainoda tungthang basaruga sida amuksu kanagumba amamuk leiramdri. Kamai toriba sidi? Sumna leiringai matamda makhoigi maning thangba saruga domda thaliba electric post adusu masa si thak nitna post adusu kaigumba ama tawkhalakli. Sumna leiringai matamda electric ki maya si su putlaw hekta mutli. Sidi mataw karamna? Si hairaga ani si samamna duna leiringai tanjadani. Mamang thangba saruga domda kanagumba misak ama lakpagumna sahum khara su phangi. Sumna tawraiba mawng matawsing asida ani si kisukiri aduga muksu tawraiba mawng matawsing asida karino haidana samamna basu pik thalli. Asumna leiringai matamda post asi dak launa kanagumba amana thillaga nikpagumna makhol khara su tarakli. Asumna leiringai matamda tungthangba saruga somsida James haidana kanagumba misak amana kauba horakli. James makhol asi tarabana mahaki masa asi tu sungkhiba khangawdi. James na tung mang asi leidana yangi kanano kaurakliba si hairaga adubu kanagumba amata leibu uramdi. James na tawraiba mayam pumnamak asi mahaki masada leiraga duna maram moduna tawraibara haidana mahaki wakhalda su khalli. Itaw leiraga si parubadagi tawraiba mayam asi karino sibu tasing na thawai mi kokthokpagi leiraga ori jalo. Itaw khangdeda hojiki matamda bu thawai mi kokthokpa aduga amata leiramgadrane? Laibuduna bu thainangai gi laising kokthoktana sanaramlibani. Khangdreda isasi samamna baibadu oire gyameng amata tadri taw. Si haidana leiringai matamda makhoigi tungthangba sarugadomda nga thaboi kaiboi tawduna leiriba electric ki post adusu makharomda haitharakli. Sumna tawriba mawng matawsing asida James amadi Premjit mahaki masa asisu mabani ki masa asisu tawpham chapham kamata khangaktra poni. Premjit na itaw mafam jaga se khoi khara thuna thadokduna chalasira natraga dia phaba ma toiroi dawri. Ngai khoda mafam asida kai lege habado mutang yengkisi aduga khoi chanaba tawrosu mafam jaga sigi matangda kaigumba khara di khanglaga khoi chasi. Asi haidana ani si jaja ki wakhal yamna khallaga leirami. Ngahaktangi matungda Premjit amadi mahaki mamanaba James tawraiba mayam pumnamaksing asi gyamenga tade haidana khara thuna prap mamang thangba sarugadomda sakhatpa horakpa matamdani electric post asisu makharomda haitharaga bom lawn hekta tuki. Ani si karino haidana tung leithoktuna hek yenglakpa matamda tungthangba saruga somsida electric post ado makharomda haithaduna leirami. Khol asigi mai pumba supumam hekta mami. Tawriba mawng matawsing asida James amadi Premjit ngaksu yamna ngakli. Electric post na hani yung lamba mafam jaga aduda kanagumba misak ama leplaga leibado ani si uri. Sida lepaga leiriba si kanano sibu kanano? Si hairaga ni si yengnai James di mayak siyang na uri. Electric post asigi hep maning thangba sarugadomda leiriba wapal mayam singadugi marak adomda kanagumba misak ama musing muna hekta lepaga lei haibado.
Premjit amadi Jamessu mayek seng uba horakle. Jamesna itaw tung thangba saruga somsida leiribasi aidi sasi onthona haina kidreda. Asi haina Premjit amadi James masilda murum solaga leiringai tanjadani. Nakal thangba saruga domda koka hairaga kanagumba misak amana kaigumba posak amada sanabagumna makol khara su tarakli. Tarakliba makol mayam singa sida mabani su karino haidana wakhala se khanjana duna leiringai matamdani. James ki tung thangba saruga domda kanagumba misak amana pairakpagumna mahaki masasi phaurakli. James na ita tung thangba saruga sida nangna sanaribra? Ha ita karino? Tung thangba saruga somsida nangna pairak ibasi karigino? Kaidauragi aidi ngasai makai kaisu thoidokpa tawsu tawdana. Asi hairaga leiringai matamdani James ki mamang thangba saruga somsida kanagumba misak ama phat laun hekta sakhibagumna sahum khara su phanglakpani. James masasi papa khalakli mainaga pumamambani. James na ngai khoda tung thangba saruga somsida kanagumba amadi leirida leitrana aidi sasi onthona haina kidreda. Asi hairaga leiringai matamda James amadi mamanaba Premjit ado masasi su kithi kirum tawraga gyamenga taraktri. Asumna ngaihaktangi matung mabani si khara thuna salasi haidana lakpa horpa matamdani Premjit ki mahaki masasi tung thangba saruga domda yengkhaluba matamda mahaki tung thangba saruga somsida amuba pareng sangna pairaktuna leiribado mahaksu uba horakli. Lambida su kanagumba miyoi khara chatlaga leiribado mabani si uraklabani. James nairai itaw mafam jaga sidagi khoi khara thuna chalhorasi natragade khoi sibham nafam khangdana siba tare. Asi hairaga ni se prap selakpani mayum yauri. Premjit su leidana tung thangba saruga domda leidana yenglakpada mahaki tung thangba saruga domda kanagumba misak ama inaraklibado mahaksu adum urakpani. Asumna mayumda hek changlakpa matamda thongal mapaduda kanagumba miyoi khara leptana lehubado mahaksu urakli. Misak aduda yenglaga mahakna sumna su khali sigi thaudo sidi itaw James na leiragado soidana parubaduda tawrakpa soidana oiganida. Sidi kanagumba amata haidoktabana phari. Asi hairaga du maksanglai manungde hek changlakpa matamda mamana hai kaidawragi nasadu ipingna laibaduna kaidawragi nangbo ima aigi sasi kainomi tawdaw ngasidi Kamalana kaidawragi nangbo kasubudi tawdeda isasi nungaitaba masigi angangsidi yare ibungo khara thaktana sadana tawrabadi se chagase sathok piru la asima onthona nungai kidreda kaino nungaitaba haibo nong phongan badagi thaba inkhang somata suba tawda nong ale numitare thakpiga sabiga ibungo hayunga hingogaduri basi nangni ima di onthona matha sareda ko ima kasu tawroisi asima na maro lama asi hairaga Premjit adu sagadu ki chathokli aduga tumgi haidana phamungda changlakpani. Phamungda hek changlakpa matamda mamang thangba saruga domda leiriba lambi ado madudagi kanagumba misak amana Premjit haidana mangonda kaubagumna makhol khara su tarakpani. Premjit na makhol sing adu hek tarakpa matamda Premjit na khalai ish aigi ming natra namidangi matam asida aigi ming asi kaudana. Asi haidana Premjit leiringai matamda mahaki tumliba phamung asi masidai sida kanagumba misak amana gadak launa nikpagumna makhol khara su tarakli. Masasi gadak launa niktuna leiringai matamda Premjit na soidri aigi phamung asida kanagumba ama asi haidana leiringai matam thongnau sing asisu bak launa hekta thajilai. Mama Kamalana hai kaidawragi ne nangbo ima kaisu tawdi ima bu kaidawragi kaino ibungo nangna thongnau duda bak launa tharaga ingonda kaidawragi na hanglaisi kaidawragi nangbo asima ai ngasi nimisi kaino mi tawre dei sasi makhata na Kamalana wahang jajat hangjilai hai James nabani yudagi hendoktana ganja phawba thawrabro ahingi matam asida tamna lai osilibase tamna lai se palakpa matamda Premjit mahaki masasi swai lawi
mafam marang amata khangba tauda swai laukhibadudha Premjit mahaki masasi kisu yamna kirakli tamna lai mani ngasaigido tamna lai na tamna bani asi hairaga wa amata ngangdana laikhiba matam aduda mama Kamalasu wa makha tana nganglaktri adum tumthakri asomdana James ado mahaksu ahingi matam aduda mapal thokninglai haidana mahaksu uirum tawraga mapal tholakpani mahakna mapal thoktuna lairingai matamda konthong thangba sarugadom da lairiba konthong se dusu kana gumba miyoi kharana sattana makhol khara singthok tawbagi khonjel kharasu tarakpani asumna singthok tana makhol khara wa singadusu makhol khara tarakpa matamda James ahanbada kasu thoina wakhalda khaluba tarudi adubu makhol ase asum hauna takhalapa matam aduda James su karino haidana mahaksuma sasi septharaga haiphe yingsilubani asumna yinglubada James mahakna hojik ni haktangi mamangda takiba konthong se si satpagi makhol ama takibado kanagumba amate hek leiramde James na konthong se si hojik ni haktangi mamangda satlobodai aduga karigumba amata leiramdabagumdana tawribasibu karino James ki wakhalda khanduna leiringai matamda maning thangba saruk adomda hauriba wapal adomda James haidana kanagumba misak amana yamna wana na hena kaurakpagumna James ki mingasi kauba horakpani James su karino haidana maya se phalai thoktuna hek yingluba matamda kanagumba amate hek oiramde wapal marak adomda murum solaga magi mingasi kaubagum karigum tawrakpado James mahaki masasi thak nikli James na sidi mata amanina khara thuna sanghobana phanida hairaga prap sanglapa matamda sumang matol thangba sarugadomda kanagumba miyoi khara masak masadi amata uba phangda wari watai sanabagumna James mahaki nakong asida tarakli James su karino haidana wakhalda khara khanjanai aina ngasai thawai mi kauthokpagini haidana lairik ama parubado maduna tawraiba sala aswan thokpanida maduna karigumba maduna tawrakpa oirabadi aigi isasi onthoknasu nena taroidawrida phare aisu potharaki madugi thawngsing asi Premjit natana ibani kanagumba amata haitokpa tawda adumak lairaki natragadi masigi thawng asi imada mu hairuba tarabadi imasu soidana saurakanida phare ngasagi leirik adusu aina paramba adaiduda langthombra karino gyamenga tadri aswan thokpanida kadai waidagi leirik amamuk thengna siludana asi hairaga James asi mahaksu matha sana prap sanglai imungda sanglai aduga wakhala sinne tana pothaba habado oiramde asumna ni haktangi matungda James ado adumak tumthakre nonga laklaba matamda Premjit mabani amuk thengnai Premjit na itaw ngarangi leirik adu nangna parubadai ra karino aidi ahingi matam asi tumbaga pakna hekta yadi thongnau sing asi bak launa hekta thilapagumba aduga muksu kanagumba misak amana aigi ming ase kaurakpagumba ngarangi ahingi numitumadi sasi yamna hinadi Premjit ki wafam sing adu taraba matamda James na mohirai nangda nate aisuni ngarangi numitumadi sasi yamna kijai aduga konthong seidusu satpagumna makhol kharasu tarakpani yengda yenguragana karigumba amate hek leiramde James ki wafam sing ase taba matamda Premjit mahaki masasi kisu kirakli Premjit na itaw nang ngarang lairik khulakpado madu parubaira kaino aidi sasi itanda tali kisu amna ki ngaikho ngarang asi yusu khara ngawrakpaga gyamenga amata takidre mafam jaga daiduda lairigado laibra haipetang yengusira Premjit su yengusi haidana prap lai mafam jaga do hek yoba matamda angakpagi matawni ngarang makhoina laamdaigi matamda electric post tukibado kaisu thoidokpa amata tawramdana tekta kaidana leirami madu uruba matamda mabani ki masasi ngaksungakle sidi mataw karamna aswan thokpanida ngarang di post ase turaga pungkai khibadaine bulb sing asiso aduga muksu post ase ngasi numit asida kaisu thoidokpa tawda amuk leirami laibak asisu tawkhairaga semkhibagi mami so amata uba phangdi
Kamai toriba? Asumna ni si samam natuna lairingai matamda laikai laisabi ani khak lakle. Debla amadi Gitu lakle. Gitu na Da James kaidorage? Gitu kaisu tawdeda. Swai sida lik masa ama tauba. Lik masa ama tahawe haiba. Kanagi lik no? Gitu ai ginida. James ki wafam aduda Gitu na muhairai. Da James po sanagi lik sibrane. Gitu masa amakak sijabani. Tahore swai sida thirambanida. Adu Gitu nabani katai wada salibano. Da James imanabi luhongdaure aduna ngihaktang sapiruge haidana ngihaktang salukhige. Thangnaba laikai sida. Saluro. Laisabi phanaraklabanina saluro. Hoi Da James adudi amuk salukhige ko. Gitu amadi Debla mabani sodamak satkre. Debla amadi Gitu gi tungda yenglaga Premjitna sumhairai. Itaw Gitu si nang oina koige ka koirodana yamna susanai. Napsada banang su laikai gi imanabida dugumba yengadaba miyeng yengoida. Sumsana bagi haibagi wanida gyan su yamna tai masak matau su phajai. Aduga Debla sina ai gi oina ibunga Debla noina hairaga phukini matau mandana masigi angang ase habidi aisini yumnak naga hainabi eldo iseleda. Saidi masini pisi yamna kijai ko ichanupi ne haibagi wani laikai gi angang ojarabasu yumnak naga khu gi yumnak ko iseleda masing maswana ma tawramgani ko. Khangde aidi Debla se gi oina sum koira sira haiduna khalli. Aduga Gitu sinang noina hagi gairo. Tai lairisi thaba inkhang sudana nomdana paisa nungsa thonaba mutang tawsi mida gi niraga sum sari bane haidana tawribasi nungaiti. Hoisi yarisi ado lairaga sidi phangdre kamai tawsiba. Phangdrabani na yare thiragumsi mangzala sanu yare. Si hairaga ni se lakle. Asumna namidangi matam yoksilakle. Gitu amadi Kamala mabani si halasi haidana mamana bigi hajingpot yawbudo gyan tan halaklabani. Asumna halakpagi lambidani makhoigi laikai si hek sangsilakpa matamda nahangkhaigi imana daba mataw moda makhoigi laikai si yengbada isuk-suklaga yamna hainadaba amadi phawi. Gituna Kamala kaino khoigi laikai si hanaga imana deda yengba matamda isa si hai hainingde kamai tawrino sibo nangsu phawbro? Aisu phawi. Kamai tawrino sibo onthongna hainakidreda kaigino khangdel nahankhaiga manade laikai si sangba matamda isa si hai hainadi kaigino sibo khangde si aisu lambi si kanagumba amata su chatnade ningtham thagi matamna goi sileda. Pharisi ado yum yawnaba dumak chatlasi. Si hairaga ni si adumak lakpa matamda mamang thangba sarugadomda James amadi Premjitna lairik pakhiba jagado madu yoksilakli. Madugi mapadu hek yorakpa matamda thaliba street le madusu makharomda pop taba makai. Electric post ase haithakibagumna makhol khara sutarakpani. Gitu amadi Kamala karino haidana tunglai thoktuna yingluba matamda kaisu thoidokpa amata tawramde. Kamala na kainoda haujik ngihaktangi mamangda post ase tukibagumna makhol khara tarakpa daine. Aduga haujik laithoka yingluba matamdana kaisu thoidokpa amata tawramdribasina karigi. Asi hairaga ni si wakhalda kaya hena thudona su khanba tawda adumak lakli. Khara he salaklaba matamdana tungthangba saruga somsida miyoi amana kubak khuraga lakpagumna makhol khara sutarakpani. Ani si mamai phalai thoktuna hek yingluba matamda kanagumba amata hek leiramde. Gituna kainoda Kamala hauji waida kubak khuraga makhol khara aikhoigi tungthangba saruga somsida lakibado nang tahobra? Asumna hek hairakpa matamda Kamala na tahawi adubu karino ai gyamenga tadri. Aslauda aikhoigi laikai sing asidi kaino mintok tawi yam hainade. Asi haidana ni se lakpa matamda maning thangba saruk adomduda apum masagi manam yamna kana namba horakpani. Manam asi yamna kana namkhalakpada Gituna Kamala manam asidi swai sida usi apumba lin apumbaga leiba jalo manam sidi onthona kankreda haidana leirami. Ngai haktangi matungda nakal da horiba wapal pareng singado
Madugi manung aduda kanagumba misak amana yenglakpagumna Kamalagi wakhaldasu phaurakli. Kamalana wapalsing aduda laisilaga yengluba matamdana kanagumba amata hek leiramdi. Kamalana mafam asi karigumba amadi taureda. Nahagwaiga manadaba thawong kaya marom ama taurakliba mayamsing asibu karino haidana leirami. Masigi tanza asidani Gitugi tungthangba saruga somsida kanagumba masak masa khangdraba nupi amagi matawgumna makok asisu masamana ipha pharaga leirami. Madu uba matamda Kamala mahaki masasi mihul thawon changkhatkre. Yamna kan hekta lausilai. Kamala gi ayakpa khonjal adu taba matamda Gitu mahaki masasi kampre khangi. Gituna kadoragi nangbo. Ida nang gitung thangba saruga sida kanagumba ama lepaga leire. Hairaga yenglakpa matamni kasu thudokpa amata leiramdi. Kamalana hera nangsu kanagumba amata leiramdi. Si lao yumda khara thuna salasi haidana prap lakli. Asumna lakpa matamda mabani gitung thangba saruga sida khongthang makhol asi chapsak manana kanagumba misak ama lakpagumna mabani gitung thangba saruktasu makhol asi phauba horaklabani. Tauriba mayam pumnamaksing asi yengluba matamda makhol sing asi tarapa matamda nisi kithi kirum tauraga dumak lai. Asumna ngaihaktanggi matungda Gitu mahaki masasi phathaba amatang amaktri. Kiba hemandana mahaksu sialagi haidana wakhaldasu khalaklaga mahaksu prap thadoktuna sialnge haiduna khalakli. Kamalana kaino sialagi hairibro? Ita aidi amna kire isasi asi hairaga mabani se khara thuna selakpani. Adubu tungthangba saruga somsida kanagumba mioi kharana pungjal thillaga mi asiba puthorakpagi makhol asi taba horakpani. Makhoi ani si hek tarakpa matamda tungthangba saruk adomda su musim muraba mioi kaya marom ama pareng sangna lepaga hekta laibadu makhoi surakli. Debla amadi Gitu mabani se khara thuna salhaurasi haidana prap lakpa horakpani. Asumna Gitu amadi Debla khara thuna hek lakpa matamda tungthangba saruga somsi yamna langbagumna makhol khara somuk tarakpani. Pungjal thillaga lakpagi khonjel asi lepa leitana muksu kanagumba mioi kharana jeja tauraga langbagumna makhol khara su tarakpani. Asumna yamna kana makhol asi henjelakpa matam aduda ani se khara thuna su selaktuna mayumda khara thuna yaurakpani. Mayumda yauba matamda Gitu swor thabet holi. Amadi Debla su masase swor thabet holi. Debla Gitu gi mayumda lakpani. Haibadi mahaki masasi kiba hemandana mahaki mayum asi yaugadaba su khara watpaga mahaki masasi prap sangsilakpani. Gitu hagi yumda. Gitu gi mamana hai kaidawragini nakhoibo? Ima aikhoi gi tungthangba saruga somsida tungthangba saruga sida kanagumba mioi ama danate mayam yami. Kari wano hairiba sibo? Hai kaidawragi sengna hayo. Ine aikhoi gi tungthangba saruga sida kanagumba mioi khara inarakpagi wanida. Aduda pungjal thinbagi makhol asisu lepa leitana hekta tarakpani. Kamala tamnai hairibro nakhoigi wahasya? Hoi mani ine tasingna tamnabani natraita mani hojiki mong matawdo tasingna tamnabani. Asi hairaga wari watai sanai. Kamala asmayumda hanbase khara ki haidana Gitu gi mama masa amadi mahaki mabungka tauraga Kamala mayumda thinki. Asumna numit khudingi khara lambida sapa miyoising asi khara dum tawba horaklabani. Nongma numit ama Nauktomba labuktagi karakpani. Mahaki masasi su hayingdi sangi sajigasi saningai amata leiti haidana sangi sajigasi phaluraga mahaksu numidang matam maduda lakpani. Nauktomba mahaki wakhalda suna su khalli. Handa marakai khoigi laikai sida thoiba wathok mayam singa si karino. Misi minabudi thokte haibagi wani khul laikai gi miyoi singa sina sibon kaigumba kharadi ngangnarido. Asedi wonthona su tankreda thabaga siwana su halakpaga khara thuna loisinaba haidana tawbani adubu nganna loisinaba hotnaraba su upay amata leiti. Wonthokpanida numida se tabana hankre haidana Nauktomba mahaksu adumak lakpani.
Ngaihaktangi matungda Nauktomba lambida lakpa horakle. Tung thangba saruga somsida kanagumba mioi khara katu karan phat phat launa satlibado mahaksu sahum khara phangi. Nauktombana hauredana laikaigi miyoisingna hainariba pumnamaksinga si tasingna tholakabra. As isase tangadorida Nauktombasu chapadi adumak lepa leiti. Khongthang ase khara thangba horaklaba matamda tung thangba saruga sida Nauktomba hairaga kanagumba mioi kharana kaudana Nauktombagi tung thangba saruga sida lai. Nauktombana kainoda aigi tung thangba saruga sida aigi ming kauraga laibasi kanagumba mioi kharana kauraiba sala. Asumna Nauktomba tung thangba saruga somsida mamaya si leitholaga he yengluba matamda tung thangba saruga domda musil muraba nupara nupira khangdaba ama mahaki tung thangba saruga domda leitholaga leirami. Asumna mamaya si leithoktuna leiramba mawong matau singaduda Nauktomba mahaki masasi kisu yamna kire. Nauktombana kaino sibo hairaga Nauktomba mahaki wakhaldasu khalli. Kanano sibo haipetang changsilaga yungusira yungke. Asi hairaga Nauktomba mana waida khara changsili aduga kanano haidana misak adugi lengjum maduda haipet paisilori. Asumna hek pairuba matamda misak adu swai laun hekta mangki. Nauktomba mahaki masasisu yamna kijarakle. Khara thuna salhaurage haidana mahaki masasi mamangda mulai silakpa matamda laisilna pumtha thakre. Nauktomba mahaki masasi lambisu lamhangnari. Laikaigi lambi asida isu lamhangnaraba kamaina sidi. Asi hairaga Nauktonsu adumak prap chapa horakpa matamda mahakna saliba lambi asi kadom thangba saruktano haibasi gyamenga mata tadre. Mahakna salakpa matamda nakal asisu charot habung mayam ama hekta pungsongna Nauktona saliba lambi adugi matai da horibado Nauktonsu urakpane. Thakraba laisil adugi marakta Nauktona Aikoigi soroki lambi chapam asi charot habung ngakta hobadi amata hogdabanida aduga matau karamna sidi haidana Nauktondo mahaki wakhalda ki wakhal yamna khanduna leiringai matamda tung thangba saruga somsida kanagumba misak amana mahaki masasi laktana ilai. Naukton su masasi upthuna na tusilli. Naukton phatong khalakpada kanagumba amata leiramdi. Naukton masasi pa khalli aduga masasi hangatna yenge haiba phawbada amamba marak aduda laisinna pumtha tharaba marak aduda gyamen tadana dumak lei. Asumna Naukton masasi phuk haugalakle aduga mahakna ngasai phalakpa sangi sajik adusu tap launa paikhatuna sakya haidana hek tawrakpa matamda mahaki tung thangba saruga somsida lokham asida kanagumba amana pairakpagumna masasi ing lawi. Naukton phatlai thoktuna hek yingluba matamda mayai sauraga nupi amagi saktamda mangonda muna yenglaga nokhi tawduna leirambani. Naukton sumadu uruba matamda mahaki masasi kibana masasi thak niklaga yamna kana lawi. Adubu ahingi matam maduda kanagumba matana sutabi kidri. Mahakna yamna kana lauzarabasu kanagumba matana hekta kidri. Nauktona aigi sasi mukta kambiu aigi kari irangno haidana Nauktombana makutlonai. Adubu tung thangba saruga domda leplaga leiriba nupi adugi mitam adusu mathong maram amata khangda Nauktongi mahaki makhanawsida thangumba masil tumba posak amana sak launa thinjalakle. Aduga Nauktongi makhanawsi sagaiba makhai yamna kana singthorakpani. Nauktongi makhanawsi su iho hori. Naukton masasi mahaki makhanawdu makhutna paisilaga laimaida dumak takri. Timu laimu mayam singadusu Naukton se hatpa loisilaba matungda swai laun hekta mangkri. Asumna mafam asi ahingi matam asida kapal laubagi khonjel amadi kanagumba mioi kharana sara samba makhai noktana makhola se suki matik yamna hauna laikai si sinba thungna dumak tarami. Nonga laklaba matamda Nauktongi misi asi laikai gi mioi singa su loina uri. Laikai gi mioi singa sibon ngangnai. Sigi thogdo sidi matau karamna tawriba. Naukton asi ngarang asi laitre habasi nati khul laikai gi mioi singa su thiba khangdre haidana laikai gi miyam changlaga thibamdi thokpani adubu ngarang gi ahing sima thiba khangde haidana khul laikai gi mioi singa si kanamtan hek thinade matau karamna tawribano. Khul laikai gi mioi singa si asuk yamna sauna khul laikai gi mioi sing mayam ama leiraga kanagumba amatana
ꯑꯁꯤꯒꯨꯝꯕ ꯃꯤꯁꯤ ꯃꯤꯅꯥꯁꯤ ꯊꯣꯛꯂꯕ ꯐꯥꯎꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯌꯦꯡꯗ꯭ꯔꯤꯕꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅ ꯍꯟꯗꯛ ꯃꯔꯛꯇꯤ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯅꯨꯃꯤꯗꯥꯡ ꯃꯇꯝꯗ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄ ꯇꯧꯕꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯁꯤ ꯀꯤꯔꯦ ꯍꯥꯏꯗꯅ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯃꯌꯥꯝ ꯑꯃ ꯍꯥꯏꯅꯔꯕꯅꯤ꯫ ꯈꯪꯗ꯭ꯔꯦ ꯂꯩꯀꯥꯏꯁꯤꯗ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯃꯠꯇ ꯍꯦꯛ ꯇꯥꯗ꯭ꯔꯦ꯫ ꯁꯤꯔꯤꯕ ꯃꯤꯁꯤ ꯑꯁꯤꯁꯨ ꯃꯤꯅ ꯍꯥꯠꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯅꯣ? ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯊꯧ ꯇꯧꯔꯒ ꯍꯥꯠꯇꯣꯛꯏꯕ꯭ꯔꯥ? ꯂꯩꯀꯥꯏꯁꯤꯗꯗꯤ ꯃꯥꯏꯕꯁꯨ ꯑꯃꯠꯇ ꯂꯩꯇꯦꯗꯣ, ꯑꯗꯨꯒ ꯃꯥꯏꯕ ꯁꯥꯕꯁꯨ ꯑꯃꯠꯇ ꯂꯩꯇꯦ꯫ ꯀꯃꯥꯏꯅ ꯃꯇꯧ ꯀꯔꯝꯅ ꯍꯟꯗꯛ ꯃꯔꯛ ꯑꯁꯤ ꯂꯝꯕꯤ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯇꯝꯅꯕ ꯊꯦꯡꯅꯩ ꯍꯥꯏꯔꯤꯕꯗꯨꯒ ꯑꯃꯨꯛꯁꯨ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯂꯝꯕꯤ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄ ꯃꯇꯝꯗ ꯀꯤꯔꯦ ꯍꯥꯏꯅꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯃꯁꯤ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯏꯕꯅꯣ? ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯕꯖꯥꯠ ꯅꯠꯇꯦꯗ꯫ ꯂꯩꯀꯥꯏꯁꯤꯗ ꯑꯍꯜ ꯑꯃ ꯑꯗꯨꯛ ꯑꯣꯏꯔꯨꯕꯒꯤ ꯑꯩꯈꯣꯏꯁꯤ ꯂꯩꯔꯕꯅꯤ, ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯔꯛ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝ ꯑꯁꯤ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯕꯖꯥꯠ ꯅꯠꯇꯦ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯤꯁꯤ ꯃꯤꯅꯥꯁꯤ ꯑꯃꯨꯛ ꯊꯣꯛꯆꯤꯜꯂꯛꯏꯕꯅꯤꯗꯣ꯫ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯕꯖꯥꯠ ꯅꯠꯇ꯭ꯔꯦ ꯍꯟꯗꯛ ꯃꯔꯛꯁꯤ꯫ ꯊꯪꯅꯕ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯃꯥꯏꯕꯁꯨ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯕꯁꯤꯁꯨ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯗꯦ꯫ ꯑꯗꯣ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯟꯗꯕꯗꯤ ꯌꯥꯔꯣꯏꯗꯣ꯫ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤ ꯑꯃꯨꯛꯇꯪꯗꯤ ꯄꯨꯟꯁꯤꯟꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯕ, ꯑꯗꯨꯒ ꯇꯧꯔꯛꯏꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯩꯒꯨꯝꯕ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯕꯅ ꯐꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ꯫ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯗꯤ ꯃꯁꯤ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯊꯣꯛꯄꯅ ꯐꯅꯤꯀꯣ꯫ ꯑꯁꯨꯝ ꯀꯨꯏꯁꯤꯟꯈ꯭ꯔꯒꯗꯤ ꯍꯦꯟꯅ ꯖꯨꯒꯣꯠ ꯆꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯒ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯤꯇꯤꯡ ꯑꯁꯤ ꯇꯧꯕ ꯌꯥꯎꯔꯛꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯖꯦꯝꯁ ꯑꯃꯗꯤ ꯄ꯭ꯔꯦꯝꯖꯤꯠꯁꯨ ꯌꯥꯎꯔꯤ꯫ ꯄ꯭ꯔꯦꯝꯖꯤꯠꯅ ꯖꯦꯝꯁꯇ ꯇꯞꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯅꯍꯥꯟꯒꯤ ꯏꯕꯥꯅꯤꯅ ꯂꯥꯏꯔꯤꯛ ꯄꯥꯔꯨꯕꯗꯣ ꯃꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯊꯧꯗꯣꯛ ꯅꯠꯇ꯭ꯔꯣ ꯁꯤꯕꯣ? ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯆꯤꯡꯅꯈ꯭ꯔꯦꯗ꯫ ꯖꯦꯝꯁꯅ ꯈꯨꯅꯤꯡ ꯊꯤꯜꯂꯒ ꯃꯌꯥꯝ ꯑꯁꯤ ꯇꯥꯈꯤꯅꯤ ꯍꯥꯏꯗꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯄ꯭ꯔꯦꯝꯖꯤꯠꯇ ꯍꯥꯏꯔꯛꯄꯅꯤ꯫ ꯍꯣꯏ, ꯅꯪ ꯉꯥꯎꯔꯕꯣ? ꯅꯪꯁꯤ ꯄꯨꯔꯥ ꯅꯀꯣꯛ ꯆꯥꯛꯄ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯏꯅꯦ꯫ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯄꯨꯂꯞ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯉꯩꯁꯤꯗ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝ ꯑꯗꯨ ꯂꯣꯟꯅ ꯑꯣꯏꯔꯕꯁꯨ ꯐꯣꯡꯅꯕꯨ ꯑꯣꯏꯔꯕꯁꯨ ꯍꯥꯏꯕ ꯌꯥꯗꯕ ꯋꯥꯅꯤ꯫ ꯍꯥꯏꯕ ꯌꯥꯗꯕ ꯋꯥꯗꯨꯗꯤ ꯅꯪ ꯀꯩꯗꯧꯕꯒꯤ ꯄꯟꯊꯣꯔꯛꯏꯕꯅꯣ? ꯅꯪ ꯀꯩꯗꯧꯕꯒꯤ ꯄꯜꯂꯛꯏꯕꯅꯣ? ꯍꯣꯏꯅꯦ, ꯑꯩ ꯀꯥꯎꯊꯣꯛꯎꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯨꯃꯤꯟꯅ ꯁꯥꯟꯅꯩ꯫ ꯂꯩꯀꯥꯏꯒꯤ ꯅꯍꯥ ꯑꯃꯅ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯏ, ꯏꯄꯥꯜ, ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯐꯣꯡꯗꯣꯛꯑꯣ ꯍꯥꯏꯔꯕꯗꯤ ꯁꯤꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯊꯥꯜꯂꯤꯕ ꯃꯩꯁꯤꯡ ꯑꯁꯤ ꯑꯃꯨꯛꯇꯪꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯕꯜꯕꯁꯤꯡ ꯑꯁꯤꯁꯨ ꯌꯥꯗꯕ ꯌꯥꯎꯔꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯥꯟꯅꯒꯤ ꯄꯣꯁ ꯑꯀꯥꯏ ꯑꯇꯣꯏ ꯃꯌꯥꯝ ꯑꯃ ꯊꯣꯛꯏꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯃꯨꯛꯇꯪ ꯁꯦꯝꯖꯤꯜꯂꯒ ꯃꯁꯤ ꯂꯩꯀꯥꯏ ꯑꯁꯤ ꯄꯨꯡꯉꯥꯟ ꯉꯥꯟꯅ ꯃꯩ ꯑꯁꯤ ꯊꯥꯜꯂꯕꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯔꯣꯏꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ꯫ ꯅꯪꯒꯤ ꯋꯥꯐꯝ ꯑꯗꯨꯁꯨ ꯌꯥꯏ, ꯑꯗꯨꯕꯨ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯍꯥꯏꯔꯛꯄꯗꯨ ꯃꯗꯨ ꯑꯃꯨꯛꯇꯪꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯆꯨꯡꯁꯤꯟꯅꯔꯒ ꯌꯦꯡꯁꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯕ ꯊꯕꯛ ꯑꯗꯨ ꯃꯗꯨ ꯑꯣꯏꯅ ꯇꯧꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤ, ꯅꯍꯥꯁꯤꯡ ꯑꯁꯤꯁꯨ ꯂꯩꯔꯤꯕ ꯏꯂꯦꯛꯇ꯭ꯔꯤꯛ ꯄꯣꯁ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒ ꯊꯥꯜꯂꯤꯕ ꯁ꯭ꯇ꯭ꯔꯤꯠ ꯂꯦꯝꯞ ꯃꯌꯥꯝꯁꯤꯡ ꯑꯁꯤꯁꯨ ꯀꯩꯒꯨꯝꯕ ꯑꯃꯠꯇ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯍꯟꯕ ꯇꯧꯕꯗ ꯊꯥꯅꯕ ꯇꯧꯁꯤ ꯍꯥꯏꯗꯅ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯍꯥꯏꯅꯕ ꯍꯧꯔꯛꯂꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯊꯥꯜꯂꯤꯕ ꯃꯩ ꯑꯁꯤ ꯁꯦꯝꯖꯤꯟꯅꯅꯕ ꯇꯧꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯂꯩꯀꯥꯏꯒꯤ ꯅꯥꯎꯇꯣꯝꯕꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯊꯧ ꯃꯉꯝꯁꯤꯡ ꯑꯗꯨ ꯄꯥꯡꯊꯣꯛꯄ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯃꯥꯒꯤ ꯃꯌꯨꯝꯁꯤꯡꯗ ꯄꯨꯂꯞ ꯂꯣꯏꯅ ꯆꯪꯅꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯄ꯭ꯔꯦꯝꯖꯤꯠꯅ, ꯑꯩꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯂꯥꯏꯔꯤꯛ ꯑꯁꯤ ꯄꯥꯔꯨꯕꯗꯒꯤ ꯑꯩꯁꯨ ꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯕꯗꯨ ꯂꯣꯏꯅꯗꯤ ꯇꯝꯅꯤꯡꯂꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯖꯦꯝꯁ ꯑꯁꯤꯅ ꯇꯧꯔꯤꯕꯁꯤ, ꯃꯥꯅ ꯍꯥꯏꯗꯣꯛꯀꯨꯝꯁꯤ ꯍꯥꯏꯗꯅ ꯍꯥꯏꯗꯣꯛꯇ꯭ꯔꯤꯕꯁꯤ, ꯃꯁꯤ ꯌꯥꯝꯅ ꯂꯥꯟꯕ ꯊꯧꯑꯣꯡ ꯑꯃꯅꯤꯗ꯫ ꯍꯧꯖꯤꯛ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤ ꯃꯤꯅꯥꯁꯨ ꯊꯣꯛꯄ ꯌꯥꯎꯁꯤꯜꯂꯛꯑꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤ ꯃꯤꯅꯥꯁꯤ ꯊꯣꯛꯄ ꯍꯧꯔꯛꯂꯕꯗꯤ ꯐꯔꯛꯁꯤ ꯇꯥꯒꯗꯧꯔꯤꯗ꯫ ꯑꯁꯤ ꯍꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯄ꯭ꯔꯦꯝꯖꯤꯠꯀꯤ ꯃꯃꯥꯗꯨ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯗꯅ ꯀꯧꯁꯤꯜꯂꯛꯏ꯫ ꯃꯄꯥꯁꯨ ꯆꯥꯛ ꯆꯥꯕ ꯆꯪꯉꯛꯏ꯫ ꯄ꯭ꯔꯦꯝꯖꯤꯠꯀꯤ ꯃꯄꯥꯅ, ꯍꯟꯗꯛ ꯃꯔꯛ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯩꯗꯤ ꯏꯁꯥꯁꯤ ꯑꯣꯟꯊꯣꯛꯅꯕꯨ ꯍꯩꯅꯈꯤꯗ꯭ꯔꯦꯗ꯫ ꯇꯥꯕꯗꯁꯨ ꯌꯥꯝꯅ ꯇꯨ ꯁꯨꯡꯂꯕ ꯋꯥꯐꯝ ꯃꯌꯥꯝ ꯑꯃ ꯍꯦꯛꯇ ꯉꯥꯡꯅꯩꯗꯣ, ꯑꯗꯨꯒ ꯃꯤꯁꯤ ꯃꯤꯅꯥꯁꯨ ꯑꯃꯨꯛ ꯊꯣꯛꯆꯤꯜꯂꯛꯏꯕꯅꯤꯗꯣ꯫
Noomagi thaba ingkhang su nomdana hinjariba nautomba sisu miha thina hatok piramido makhanaudu bu hotrong hona leirami asong thokpagi miha nida asumna leiringai matamda Premji su wakhala khan khandana mahak si sak ado maksari mamana hai bunga kaidoragi nangbo wakhala mada imang manglaga sak sari bado ima kaisu tawdi aisi ima da wafam ama baba su leiri karigumba ma haidok sirai duna wakhal da su sum khaliba hayu handa marakti sa si gyan yam tare laikai sida tamnai haiba gira natragana masana gyan tajara ibra yulang thapko somata su khidre kamang tawbai bunga nangna kari khaliba hairo baba aidi sasi phumduna thamba singamdri khul laikai gi myo singa si awa phamda tarakani khanbadai sasi yamna sumi pairakle Premji ki mapana ihe adubu kari wafam nei bunga hayune baba nahano masi aisi imanaba James ka yu thauraga halakpada lairik ama khulli James na khulakpani aduda karino hadana mahaksi hapetang parubani lairik parubudo mahaki masada baba lairik adu thawai mi kaukthokpa haidana lairik adu tharami aduga saroi ngaroi sanaba haiduna su tharami wafam singa si hairakpa matamda Premji ki mahaki marai adu tali taurak hairakpani Premji ki wafam aduda mapana ha thawai mi kaukthokpa aduga saroi ngaroi sanaba baba madugi lairigado itaw James na parubani paba matamda su tung thangba saruga sida sabdra hekta tawrai asi hairaga mamang thakta thokiba thodok mayam singado loina tamle Premji ki wafam adu taba matamda mapana hairakhi adudi lairigado su sianmai ama khaktang oirabanina lairigado di kadai waida hundokhraba baba lairigado yunaga yungawbaga tawrakliba sabtra mayam singaduga ibani si kibe mandana lairigado hundoklamle nongalaga thibada su kadai waida hundo ibanu habadu gyameng amata tadre asi hairaga makhoi homa si wari watai sanai Premji ki wafam adu hek taba matamda mapana hairai honthokna lugadorida adudi khudong thiba si nangdringaida nongalaga muktang dikhara thuna laikai sigi halaman singa pulak tanaraga semga thodok singado tamdaba yaroi dawri natraga di khulaikai si pumang laga pungtum tumba tare lairigado isam chamba lairikti oiroi asumna sak saba toklaba matungda makhoi homasi tumnaba hadana magi mafam singda pothaba sangnakhrabani asumdana James ado mahaksu sak sana lairingai matamda mapal thokning lai haidana mahaksu mapal thobani James na mapal thoingai matam asida konthong thangba sarugadumda mama naba Premji ki mong matawgum sawong sada sap ek chanana mamai leithoktuna leirami aduga mamai du su tapna leisilaba matamda James tairai itaw sida mutang tholakera James tairakpani James na nangdi duda kedoriba sangwadana sida itaw ai sangakpa yadre sida petang tholo itaw James su karigumba mata khanba tawda prap tholakpani asumna hek tholakpa matamda James na hai yumda sangaki haidraga karino konthong mapa sida sangwadana itaw ai sangba yadre kari maramgi tu asinani asi hairaga mamai adu Premji ki masak sada oina tawriba misakado laisilakle Premjit oiramdri misakadu su kanagumba masak masa somata khangdaba yamna yengbada kiba phawraba misak ama oirami madu uruba matamda James mahaki masasi kibana masasi thak niklaga yamna kana lauraga mahakse prap sangapani asumna sangakpa matamda Premji ki mahaki sakta moina tawriba nupa adusu yamna kana lauraga paisilakpani asumna thongal mapa asida sab hekta leplaga lehori ngai haktangi matungda James adu sor mapi holaga sanglai mamana hai kaidawragine nangbo ima konthongda lehori konthongda asi hairaga yamna kina sanglakpani ngai haktangi matungda James adu masase phathaba sungamdri mama da hairai ima khujulai khamgumba khara leitabro isase mai amtang okthokpirakera isase kibana yadre asumna James ki mama na mai oktholakle James masase phana kuina pothaba yaramdi
Ngihaktanggi matungda mahaksu phamungda sak saba toklaba matungda mahaksu pothaba sangkhare. Thoklaiba thokdo wathok mayam sing asi taseng na aina lairak adu parubadagi soidana tholakpoi ganida. Ngalingai matam asida ahalgi wasing asi taraga isu amutangdi haidu urasira. Natragadi khulaikai sip khudong thiba yamnasu nangba soidrabani. Khulaikai gi miyosing asi loina pungtum tumna mangadoribra. Ason thokpanida. Asi hairaga James ado dumaktum thakre. Ahingi matamni laikai gi hui mayam sing asisu lak tan hekta khongi. James ki konthong asida mayam ama hui asi omsindana khongbani. James ki masa asisu mikap tholakle. Mikap tholakpada James mai asisu puma hekta mamlaga lairami. Mai sisu puma hekta mamida. Soidre. Nong asisu mangbagum taurido. Singkhong singya thangba saruka somsya. Pare. Tumthanaba taurage. Asi haidana tumthagi tauba matamda mahaki phamang thangba saruka somsidasu kanagumba misak ama laibagumna mahaksu sahum khara phanglai. James na tumthangba saruka somsida aigi phamang asida kanagumba misak ama mamai laitholaga matung asi onsilaga lairibasina karino haidana James adu lairami. Ngai haktangi matungda James adu mahaksu masase karino haidana munna yingduna lairingai matamda James ki mahaki mamang makta phamang da leplaga lairiba misak adu mahaki kangkhala si tapna haidorakle. James su karino haidana wakhalda khara khanjane. James su masasi kiba mandana wa ngangba phawbada thoktre. Mahaki maning thangba sarukadomda masasi tapna hiptharai. James su karino haidana wakhalda khalle. Aduga muksu hiptharakliba mitam maduna James ki mamaida tapna nalakpagumna makut masasi ing lauraga manamsu yamna namthiba ma phawraklami. Tauraiba mong matawsing asida James mahaki masasi yamna kire. James na soidre aigi tung thangba saruka somsida asi hairaga James ado mamai laitholaga yengge khali adubu yengbadi ngamde. Ngai haktangki matungda mitam madusu James ki mahaki masimbana si tap launa menkre. James to laugi khali aduga setoknaba suane. Asumna setoknaba hotnaringai matam asida usina chana mahaksu setokpa ngamle. Taubadabu mahaki masasi laubadi ngamdre. Phamungda ontharakle. Aduga James asi yamna kana sengge haidana tawi adubu upay amata laitre. James ki masasi kanagumba amana makhong asi tap launa phare. Nupi amagi mitamgumna tauraga nokhi tauraga James ki manakta khara naksilai. James wa ngangba amata ngamda mahaki masasi tuphak tuphai salaga yamna kina lairami. Asuna James maning hanna sitlaga mahaksu sakki khali adubu upay amata laitre. James ki masasi mahaki mamang makta lairiba misak aduna makhong asi chikpa horakle. Makhong asi khara saba horakle. I mayam ama ngaksangang ba makai thokpa horaklabani. Asuna tauraiba mong matawsing asida James mahaki masasi laimaida bobo phuduna khangi. Asumna ngihaktangi matungda mitam madasu khangpai silaba matamda James ki makhauri saram asi masida sikre. Asumna James mafam jaga adumaktada ina phi launa kaplaga adumak sire. James ki mama su mahaki kada kaikumba khara taki aidana haibadi masanupagi kada makhol khara taki aidana laten thongmai pairaga sangsilakpani. Asumna hek sangsilakpa matamda laimaida kanagumba amana masanupa asi masasi chiktana kanagumba amana saram libudu madu urakpa matamda James ki mama asi amna kana laurai. Mahakna dum hek lauba matamda swai laun hekta mangki. Mapa su prap sangsilai. James ki masasi nom dun hodoi adubu upay amata laitre. James to sire. Asumna hingi matam aduda mikap miraw khola si pungthan thalli. Laika gi miyosing asisu lambi safam jaga asida mikap miraw khol pungnin nelli. Adubu misimina thoklabani na laika gi miyosing asisu James ki mayumda mahai loina lapnare. Asumna James ado noanga laklaba matamda mahaki mathong mangamsing asi pangthoknabagidamakta mayam asi sinba langba tauri. Premji sunungaiti. Adubu James asi sikhrabani na mahaki masasi mahaksu sirakani haibasi khangli. Adubu thoiba wari mayam sing asi Premji ki mapana James ki mapada tammi laika gi miyosing da suloina tamle. Ihe
ꯑꯗꯨꯗꯤ ꯅꯍꯥꯟ ꯃꯈꯩ ꯍꯥꯏꯗꯣꯛꯄ ꯌꯥꯗꯕ꯭ꯔꯥ? ꯅꯍꯥꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅ ꯃꯊꯣꯡ ꯆꯥꯈꯤꯗ꯭ꯔꯦꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯈꯨꯜꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯒ ꯃꯥꯏꯕ ꯑꯍꯩꯕ ꯑꯃ ꯌꯦꯡꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯊꯪꯅꯕ ꯂꯩꯀꯥꯏꯗꯒꯤ ꯑꯃꯥꯏꯕ ꯂꯣꯀꯦꯟꯗ꯭ꯔꯣ ꯀꯧꯔꯤ꯫ ꯃꯥꯏꯕ ꯂꯣꯀꯦꯟꯗ꯭ꯔꯣꯗ ꯋꯥꯔꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯤ꯫ ꯂꯣꯀꯦꯟꯗ꯭ꯔꯣꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯦꯡꯕ ꯍꯧꯔꯛꯂꯤ꯫ ꯂꯣꯀꯦꯟꯗ꯭ꯔꯣꯅ ꯂꯩꯔꯤꯛ ꯑꯁꯤ ꯏꯂꯥꯞ ꯂꯥꯞꯅ ꯂꯩꯇꯦ, ꯂꯩꯔꯤꯛ ꯑꯁꯤ ꯁ꯭ꯋꯥꯏꯁꯤꯗ ꯂꯩ꯫ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯁꯤꯒꯤ ꯂꯩꯔꯤꯛ ꯑꯁꯤ ꯊꯥꯏꯅꯉꯥꯏꯒꯤ ꯃꯇꯝꯗ ꯁꯤꯒꯤ ꯂꯩꯔꯤꯛ ꯑꯁꯤ ꯑꯃꯥꯏꯕ ꯑꯐꯥꯎꯕ ꯃꯌꯥꯝ ꯑꯃꯅ ꯏꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯂꯩꯔꯤꯛ ꯑꯁꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯌꯥꯅꯔꯛꯇꯕ ꯃꯔꯝꯅ ꯂꯩꯔꯤꯛ ꯑꯁꯤ ꯂꯣꯏꯁꯤꯜꯂꯝꯗꯅ ꯆꯦꯃꯥꯏ ꯑꯃꯈꯛꯇꯪ ꯏꯔꯝꯂꯕ ꯃꯇꯨꯡꯗ ꯂꯩꯔꯤꯛ ꯑꯁꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯂꯩꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯔꯤꯛ ꯑꯁꯤ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯍꯦꯛ ꯇꯥꯔꯨꯕ ꯃꯇꯝꯗ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯐꯔꯦ ꯃꯌꯥꯝ, ꯑꯗꯨꯗꯤ ꯃꯤꯁꯤ ꯃꯤꯅꯥꯁꯤ ꯊꯣꯛꯇꯅꯕ ꯃꯈꯥ ꯇꯥꯅ ꯑꯩ ꯉꯝꯅꯕ ꯑꯗꯨꯃꯛ ꯍꯣꯠꯅꯖꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯏꯕ ꯂꯣꯀꯦꯟꯗ꯭ꯔꯣꯅ ꯂꯩꯔꯤꯛ ꯑꯁꯤ ꯀꯣꯏꯊꯤ ꯊꯤꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯄꯥꯔꯝꯕ, ꯍꯥꯏꯕꯗꯤ ꯖꯦꯝꯁ ꯑꯃꯗꯤ ꯄ꯭ꯔꯦꯝꯖꯤꯠꯅ ꯄꯥꯔꯝꯕ ꯃꯐꯝ ꯖꯒꯥꯗꯨ ꯃꯗꯨꯗꯒꯤ ꯄꯪꯂꯥꯞ ꯂꯥꯞꯇꯅ ꯂꯩꯕ ꯃꯣꯡꯁꯣꯡ ꯑꯃꯗ ꯇꯥꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯩꯔꯤꯛ ꯑꯁꯤ ꯂꯧꯈꯠꯂꯛꯂꯕ ꯃꯇꯝꯗ ꯑꯃꯥꯏꯕ ꯂꯣꯀꯦꯟꯗ꯭ꯔꯣꯅ ꯌꯩꯒ꯭ꯌ ꯇꯧꯔꯤ꯫ ꯌꯩꯒ꯭ꯌ ꯑꯁꯤ ꯍꯦꯛ ꯇꯧꯕ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇꯁꯨ ꯇꯧꯗꯅ ꯂꯩꯀꯥꯏꯁꯤ ꯏꯪꯅ ꯆꯤꯛꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯌꯩꯒ꯭ꯌ ꯑꯁꯤ ꯇꯧꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯂꯩꯀꯥꯏꯁꯤ ꯁꯤꯟꯕ ꯊꯨꯡꯅ ꯂꯩꯔꯤꯛ ꯑꯗꯨ ꯃꯩ ꯆꯥꯛꯂꯛꯄꯗ ꯃꯤ ꯑꯁꯤꯕ ꯃꯩ ꯆꯥꯛꯄꯒꯨꯝꯅ ꯃꯅꯝ ꯅꯝꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯥ ꯇꯥꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇꯁꯨ ꯇꯧꯔꯛꯇ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝ ꯑꯁꯤ ꯈꯨꯜ ꯂꯩꯀꯥꯏꯗꯨ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯁꯨ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯤ꯫ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯈ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯃꯌꯥꯝ, ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯁꯤ꯫